Ahanbada Maroiba Pau. Peace, Unity and Integrity Committee Angtha Amadi Apun Mamara Paibilu Angthaga Punduna, Nomagi Oiba Mipam Ama, Mehesur Tongauzam, Chief Guest Oidina Pangtokre. Amukogi meeting Makada KADUC WANSUCO Amadi Yaima Eye Hospital Kagem Paliga Kusam Naduna, Kaksing the Free Eye Cam Ama Pangtokre. Manipur ki issue asi drug narco terrorism homeland reserve forest amadi illegal migrants na thokhalakpani haina social activist Rohan Film na phongdokre. Kurumjare Mami TV pau update bideng ta abiru singbu taram na oksari pau sanduk na pizari. Narco terrorist ki mayokta haiba Team the Peace, Unity and Integrity Committee Angtha Amadi Apunba Mara Paibilup Angthaga Punduna Nomagi Oiba Mipam Ama Pangtokre. Nomagi Oiba Mipam Aduda Mehes Tongauzamda Athoiba Mitunglen Oiduna Pangtokiba Toram Aduna Mahakna Haikibada Chin Kuki narco terrorist Singi Backbone Oibasi Popini Haiduna Masi Mutataba Sunya Yaroi Haiki Mahakna Makata Kibada Mapanda Chathagadaba Journey Yamna Watli Maramdi Poppy Plantation Yanthatpagi Matangda State Home Department Tagi Aroiba Pirep Ngaibani Haina Phongdoki. Defense Minister number Matiang Pangani Haibagi order Pirasu State Home Department Natraga Narcotics Control Bureau Dagi permission Amadi Matiang Laudradi Makoina Sangsilakpa Yade Adum Oinamak Honorable Chief Minister Ga Unabada Thazaba Kaya Pirakiba Popi Lokpa Hodringaida Yanthat Kadaba Tabak Paikatkani Haibadugi Matamda Ngaibani Haiki. Mama hoi chi hoi tay myam da lep ta phawung sin legri myam lep ta mangol bibio nasa lep ta nang jara ke har sin myam hai akoi right to ngangom jara gi husik ngangom jara gi kam kan ngang doino isa isu lai ai gi isa no pm su lai tahi manga su dore man hai wai chawra kan da gyan ta kan da akoi gi manipur mai pur sina hai phim mam ta da kan da mwen man ai wonda baba nang su social worker wera me hai na kitang gi fight to mu yadra na ai wonda hanjel aga gi ai ni papu ke na pi duri gi mo sing na hai Lain si kem kai de adu ai gi yum si ai gi yum ni hai ma thong ta hai ji si ai gi right ni exercise to si hai bese ma thong ta Sigi Xina akoi proof ta kahen dobo itaragadi Sigi X sendok si hai bese ma thong ta hai buji Kuki gi emene tara se separate administration tale Manipur thugai na tawre hausi bu action da logde nemcha ki jen kana no masa minister mo odi natro ma kuki dangi jaga da tang ko pitang na mana minister ois ho Manipur dari mana odi se ma cabinet meeting yam da yaw dra bane ba koi mana emene tan thok ta tun to mana oi gre but ma minister pham dagi lok thok da bane hai Manipur ki issue asi drug narco terrorism homeland reserve forest amadi illegal immigrants na Chingbana Thokalakpani Haina Gawada Pangthokiba press conference amada social activist Rohan Film na Phongdokre. Gawa Manipuri Mitai Association ki Thomi Singyang na Pangthokiba Paugi Miphamda Mahakna Hai Mitai Singna Nupi Macha Ani naked oina Mimang da Puthokiba adugi matangda Maitai amatana Soikiba pota Kaidonungda justify togde Masana Maral Yajai Adubu Ngasi Pawa Kuki Amatana Mahairoi Linthoi Ngambi Amadi Hemanjet Hatpada Kuki Amatana Condemn Togdabasi Karigino Haiba Wafam Kayasu social activist Rohan Film na Phongdoki. I also condemn burning and vandalizing of 8 Meitei Christian churches by my Kuki Joe community. Burning of the 200 Meitei Christian houses by my Kuki Joe community. Let him tell that statement in the next press conference. Let's see the circumstances. If he really do cares for the Christian fraternity, then let him make that statement also. And again, coming again to the pretext of completely away from the government fraternity, it's illegal immigrant. If you were 20 years back from 2023, 1993, and if such kind of press conference was held, but in that time also the same problem which some Meiteis are facing right now, the Nagas have faced on the same issue of illegal immigrants, land issue. That's the thing. So I would say more towards illegal immigrants, and the government of India and the government of Manipur have failed to
control this in timely manner. So that is the reason why it's facing like All Manipur United Clubs Organization Amuko gi midyang makada KADUC WAN SUCO amasung Yaima I Hospital Khagem Pali Pankha Huidrom Laikai ga khusamnaduna Kakching gi Tangjeng Mangjing da free eye camp ama pangthokre Tangjeng Mangjing da hangliba relief camp ta leiriba Miyoi singbu free eye camp asigi khudong chaba phanghanaba gi pandam da thoram asi pangthokpani camp asida leiriba Nupa nupi angang yauna punna miyoi samaga tara layengki mathau taba anok nifu lemna yenthoki KADUCO amadi WANSUCO gi thomi sing kathokpaga loinana awaba taraba miyam gi mateng pangduna lakli Yaima I Hospital gi staff singna thawai yauna awa ana thidana layeng biki thoramasiga iroinana relief camp asida mateng oinaba amuko amadi kwakaitel akham laikai amadi kwakaitel laisram laikai gi nupi sing amadi ningol sinai kol kwakaitel akham laikai gi thomi singna blanket sena innaba phirol chu mateng pangki haina su amuko gi sirol amana phungdorakli Kelin Digital Rajkumar Anand Minister Government of Delhi amadi Bises Rabi MLA Karolbag AC Delhi da Manipur gi irang loisinabagi memorandum ama Kelin Digital gi chairman Fanjaubam Lanajitna New Delhi da leiba official residence da pisin kre hairi Sirola sina hai memorandum aduda yauriba maru oiba waroldi hojik Manipur da thokliba kangluki irang asina piriba awa chaitheng sing khangbiduna state amadi center na Tinthaba tawdana tangdu leitaba punchi marialda hanjinaba hotnabiyu irang asida political party sina rajniti gi khudong chaba lawba tokpiyu amadi athubada waroisin puro haibasini haina Kelin Digital gi field publicity officer na thadrok pechirol asina makha tarakli Pachoi part 2 gi irom pukri mapalda youth of Manipur gi lamdam adugi Naha kayana apunbagi pangal sagat na bagidamak naha kaya punnaba honarapada Manipur police na athingba pibadagi mipamadu pangthokidrei hiram asigi matangda youth of Manipur gi naha amana phongdorakhibada youth of Manipur na sinduna naha kaya ama punsinaba honabada asida athingba thamliba asi democracy satpa lebak ama oina praja miyam punbagi hak asi leitrabra haina wahang mahak na hanglakli Kulai paidaba naha kaya amana isin inaw amo oibagi mari semgatchage haibat si phawba miyamna punsi phanghandaba praja singna kari amata phongdoraktaba asi chatharakliba lan asi isagi iyum yoraktriba phawbadi leibaki hojik oiriba isu asi adumak makha chathahan kisi haibra haibasu wafamasu mahakna hangki Kanada kari tawgadabano haidana chatharakiba akhoi youth of Manipur gi nahasing asida akhoi atamnana moinabu thaba ama tawgani hairadi tanaraga hekta thugaiba aduga tawhanba yaroi hedana chathaba sigumba thawong asi masi democracy chatpa leiba ki manung channa masigumba keno si leibra masi akhoi khangjadabana akhoi hangmani masi akhoi athu matamda masi leiba miyam khangna democracy chatpa leibak ni hairaga ngasi akoina mising punjange khulai paidaba akoi nahasing ichamchamna leijaba nahasing ji punjallaga chinana amu oibagi nungsinabagi mari sagatchage haibasi bawda punma phangaktaba leibak sidi masida akoi praja sing sina tuminna akoi leiriba akoi magi Lucing masing duna hair edana hogi tuminna leirise adongi yum yawraktri phawbadi leiriba Manipur gi issue ase loisanba pambidribra natraga hogi adum ngaira adum mathanda loirakani haidana hogi expiry date loibagi type ta adumaina loiba ngaibibra haidana hoi masi masu hoi hangjaningi haidana ai sumain thamjage Paugi maraktana aten berbeka malawinasi Isaigi surgi tanthada miyoiba aikhoigi pukning wakhalbu laina humduna puba ngamni samna haijarabada warabasu isai nungairabasu isai asumna miyoiba aikhoiga isaiga tatna thana yadraba mari amadi chauna leiribani
Mami TV Choice Adomgi Pugning Khoidaba Isai Khanba Khakta Natana Tangdu Leitadraba Lamdam Asida Pugningi Apamasu Fongdokpiu. Life oina sandoksagadoriba program asida adomsu call jawiraktuna saruk yabiyo. Aikoigi contact number 9233577337. Every Sunday 6 p.m. Only on Mami TV Entertainment. Imphal East ki Tuli Health Educated Association yari pokna sinduna Tuli Health khungi mahiroi singda award yen thoktuna pukning thogatpa amadi interaction program ga loinana career counseling gi thoram ama Tuli Health Community Hall da pangthokhrei thoram gi saruk ama oina handaki irang asida laikhidraba miyoi singi thawaina mapugi leikolda ingna sikna leirunaba minute ani tumina leptuna awaba phongdokhi thoram aduda research scholar kayana mamal yamdaba wafum kaya thamduna mahiroi singbu tahankhi thoram adugi saruk ama oina Thabaktagi potharaba Oza Alas MD Jahuruddin MD Salamat Saik Amadi Assistant Inspector of School MD Jalaluddin da Tuli Health Educated Association gi maikaidagi Lifetime Achievement Award lauthokuna ikai khumnabu utkhi hairi Texam Kamini Kus Loidang Khorirol Mana Lisingani Kulhumdoi Pak Phanglakhraba Aiba Tayenjam Mani Singbu Harau tayamna opagi thoram ama pangthokhrei Neta haingang na sinduna haingang thangapat mapal community hall da pangthokiba thoram aduda waikhum amuchau singh neta gi president mutum syam kesur amadi tayenjam lupa singh mitunglen singh oina saruk yaki panba yai mani na iba play kaya AIR Imphal gi khuthangda amadi neta haingang na sanakhiba sulai khrabani Writers Association Kakching na sinduna Manipuri Sairengi Numit Kakching Sumang Laikai da leiba representative of Lois Kakching gi auditorium da pangthokhrei Thoram aduda Writers Association Kakching gi president Pukrambam Nimaina chief guest amadi Southeast Manipur College gi Komla Thabi gi assistant professor Ketrimayum Birohini na president oikiba thoram aduda Kavi Dr Lamabam Kamal gi photo da lai katuna ikai khumnabu utki Thoram adugi saruk ama oina Writers Association Kakching gi President Pukrambam Nimaina Manipuri da handokpa Sri Krishna Karnamritra kauba lairik ama phongdokhi loisilakpada aiba aibi kayana saruk yaduna sereng seidinaba amasu pangthokhi hairi Relief camp to Ladiba inmate sing Naraklabadi laying Zabang Gamnaba Makoi Gidamak Ana Layengi province Nama Sembi Haina Kakching Wairi Kongoi Community Hall Relief Camp ki Secretary M. Ravi Chandrana Lenga ki Pukning Sing Selakli Kakching Wairi Kongoi Community Hall Relief Camp ta Pangthokpa Paumi Singa Unaba Amada Ravi Chandrana Hai Haukiba tang tara marida suknudagi sahi kunmathoi surabi leisabi macha ama khanghaudana narakpadagi relief camp ki committee na CIC Kakching da pukhatki mathangi numeta Jenems ta amuk pukhatuna layengki adubu Jenems ki doctor na Siza Hospital da natrabadi upai leiroi hairakpadagi Siza Hospital da amuk pukhatuna operation tawduna thawai kanba ngamki adubu mahaki operation amadi hospital gi bill piramdaida PM health card ki Kakfam Tokpa Kakraba Matung, Lising Humdramathoi Due Labadagi, DC Kakching the Haizaki, Adubu, Lengaki Maikaidagi, Senfam Adu Putoknaba, Province Amata Late Takpiraki, Sugnu ACG MLA, K Ranjitna Senfam Adu, Mating Pangbiraki, Relief Camp to Ladiba, Upai Lazidraba, in Metzing, laying Zabangamnaba, laying out the province Nama Sembiu Hainasu, M. Ravi Chandrana Apil Torakli.
रिलीफ कैंप त लैबो तमना मखोई लुपा म लैबो नते मखोई सि नारक मतमदा मसाना लायेंगनी हाइबो ओइबो तारगदी मखोई सि रिलीफ कैंप सि सिजरो हाइबगी कन्फर्म मदु अखोई गवर्नमेंट नाना मखैदि नोई गी रिलीफ कैंप त सिरो हाइबगी पुंफम मदो डायरेक्ट अदुम हाइरे हाइबसि अखोई हाइनिंगी हुजि मणिपुर गवर्नमेंट क्राइ द लैगिगे रिलीफ कैंप त लैरिबो अनाबो मखै हॉस्पिटल पुद्रिसि करिगनो पुरु मतमदा कमिटी दुदि क्राइ दि मैक्सिमम अदुगी पैसा मयाम दुदि क्राइ दि पुथोकनी हुजि मणिपुर गी हेल्थ मिनिस्टर क्राइ दि लैबिग्रगी रिलीफ कैंप त नारिबो मयाम सि गवर्नमेंट लायेंद्रगदी गवर्नमेंट गी साइड तगी तौबिद्रगदी कनाना अखोई लायेंबिगनी अनाबो सिंगसि सिजगो हाइबगी तानफम दुमदु यौरोब्रा हाइना खली अदुगो मतंग सिदा लिबा सरकार गवर्नमेंट सिंगसिना ngasi हाइबे नुमिसिदगी रिलीफ कैंप त लैरिबा अनाबो सिंगसि अमुतंग लायेंबिनबगी प्रोविजन दो अमुतंग शेम्बिउ हाइदनो मणिपुर गी ऑनरेबल सीएम अमदि हेल्थ मिनिस्टर मणिपुर गवर्नमेंट ताइ कोई क्लब ऑर्गेनाइजेशन रिलीफ कैंप की मखै साइड तगी अखोई मिकअप थोकपिरो अनाबो सिंगसि मखोई सिंगि फतना मपुं फाना लायेंबिनबगी प्रोविजन अम हापिउ हाइबे गवर्नमेंट की साइड क्लब ऑर्गेनाइजेशन की साइड तगी अखोई थमजन ngasi press club ta Chingamaka model club amadi Chingamaka apunba nupu lamjing group anina sinduna pawmi singa unabada mifam ama pangthokre pawmi singa unaba aduda Chingamaka apunba nupi lamjing group ki general secretary akoijam santina phongdokkibada kuki MLA tarana luchingduna manipur dagi tokhaiba lengak ama talaktuna mara leijatraba mitei mioi kaya ama hatok pikhiba amadi relief camp ta changjafam lawduna leiriba imung manung amadi mahairoi anigi thawai yaudraba haksang machet amata oirabasu phanghanbiyu haina changsil lakliba sing asida awa ana taraba leibak asigi imung amadi mioi kaya asigi yenglaga Chingamaka model club amadi Chingamaka apunba nupi lamjing loop anina koliba jaga singda handak lakliba ningol chakauba asi chakau bidanaba amadi Dipabali na lakpada haraw nungaiduna bombula na singba kaya ama thabidanaba warep na kray warep asi ngarang Chingamaka model club ki sanglenda Chingamaka apunba nupi lamjing loop ki president Surai samana mayai tangba lawduna pangthokiba meeting amada takiba warep ni hainasu mahakna makha tarakli Manipur gi MLA tara sina sumho khaga koi gi separate admission tamni matang da kidi silaga landa dana idamna masigi miwe kayama landena na kem nei diba asung mayam si khala thongoi kai ba haijare nojari bi mung na cha ningon kaya gi mapuri ba kaya ma thiba khangna mangi ba kui dana nojari bi sada sati phijam amadi hijam koi gi lathoi ngambi ani hakchang ni phangdiba maram oyaga ningon sina yamna wana ngajaba hiangani pamchabu ba se Anu jahi oinadi miam puna mona isa sana khangaga leibaki issue sina awaba taraba issue si koilai lobi yade Manipur gi lala se akoi gi nation issue ko manamna akoi isana phap tana ningon sabu ba se koi punamakna lepiu haiba message se akoi miam ko pogel pijari Haukiba me ahumdagi sathargliba kangluki irang asina maram oiraga songna saitheng piriba asigi maramda malemgi yeknabani Nakoidi haina mingthonba music video album ama ngarang yelhmi yaifa chawkhat loop Manipur na phong kray loop asigi convener na thadorpa cherol amana hairi mongsangai san club ta pangthokiba music video album phongbagi thoram aduda cultural activist ningthauza lancha social worker Thaudam Sarat amadi international awardee M Dunesona mathangsinna chief guest president amadi guest of honor oiki hainasu cherol asina makata na phongdorakli Political party ama oiriba Manipur People's Party MPP gi election rule 1992 amadi party asigi constitution gi manungchana pangthokpa organizational election lisingani kulhumdoida party asigi president oina haingang kendra dagi Y Priyo Kumar bu chahi ahum gi oina khalle hairi hiram asigi matangda MPP gi assistant returning officer leima pokpam Rajesh Kumar na cherol amasu thadokre hairi Handak pangthok kadawriba Chhattisgarh gi assembly mikhalda Congress na mai paktuna lengak pairabadi state asigi government school amadi college singda lemna mahai tamhalgani haina Congress party gi luchingba Rahul Gandhi na phongdokhre Kankar district ki Bhanu Pratapur assembly constitution da pangthokpa mikhal ga mari leinana Rahul Gandhi na wangang kibada mahakna makata na Hai Prime Minister Narendra Modi na wangang bada OBC ki wafam pallaga case census pudi karigi pandribano
Karigumba Congress na Mikhalda Mayek Sengna Mai Paktuna Amuk Hana Power Paiba Ngamlabadi Leibak Asida Case Census Pangthokani Hainasu Congress Party ki Luchingba Rahul Gandhi na phongdokhi Aroibada Maroiba Paw Abuhana Pizari. Peace, Unity and Integrity Committee Angtha Amadi Apunba Mara Paibilub Angthaga Pununa Nomagi Oiga Mipam Ama Mahesur Tangnawzamna Chief Guest Oiduna Pangthokre. Amukogi meeting Makada KADUC WANSUCO Amadi Yaima Eye Hospital Kangem Poliga Kusamnaduna Kaksing the Pre Eye Cam Ama Pangthokre. Manipur ki issue asi drug narco terrorism homeland reserve forest amadi illegal migrants na thokhalakpani haina social activist Rohan Film na phongdokre. Matang asida paw update pijabalo sinjare punomupo amukana khurumjare. Isaigi surgi tanthada miyoiba aikhoigi pukning wakhalbu laina humduna puba ngamdi samna haijarabada warabasu isai nungairabasu isai asumna miyoiba aikhoiga isaiga tatna thana yadraba mari amadi chauna leiribani mami tv choice adomgi pukningna khoidaba isai khanba khakta natana tangdu leitadraba lamdam asida pukninggi apamasu phongdokpiu life oina sandoksagadoriba program asida Adomsu call Jawiratuna Saruk Yabiyo. Aikhoigi contact number 9233577337. Every Sunday 6 p.m. Only on Mami TV Entertainment.